नुमिदांगी पुंग निपान ताखिबु लोइना एमएम स्टोरी कलेक्शन की माइकैदगी कोंगनोना खुरुमजरी हुजिक मरु पाव मथम मनाउना पाव पिजरी फाजिंखिबा नागा तारुक थादोरंगनाबा वाकन मिपन फंखरे इसाउगी अवाबा कोंगनाबु होननाबदा खुनेक्ता होननाबा सिलम पुरकन चेयरपर्सन कुट्रिमयं माधवीगी नोमाइथेम तोंबी मेयरदम एवार्ड लांथोक्रे मियामना टीएमसी बु लाना लौबो तौबीगनु कल्चरल बॉडी मीटिंग पांथोक्रे मॉडर्न कॉलेज मतंगा चानबा थाक्ता सेंगनबा तकनगनी जयानंद शक्ति पाइरिबसिंगी येंदुना एसआईआर तौखिबा तारबदी रिव्यू तौबी कानबा लैरोय केएस लोकेन जेनिम्स की कॉन्ट्रैक्ट स्टाफ नर्सिंग रेगुलाइजेशन ताहनगदबनी केसीपी ताइबंगानबा इरांग थोंगनबा लेंगांगना थवोइना फाखिबसिंग फंगनबु हटनदब्रा जुकन महैरोइसिंग डायरेक्ट फन हाइरबसु इमा लेबा नुंसिद्रबदी करीमता कानारोय डॉक्टर धनबीर लाइसम मखा ताबा पाव सुगाइना पाव पिजरी शक्ति पाइरिबसिंगी येंदुना एसआईआर तौखिबा तारबदी रिव्यू तौबी कानबा लैरोय मणिपुर इलेक्टोरल लोन की स्पेशल एक्टिविस्ट वीडियो एसआईआर पांथोकदोरिबसिना पॉलिटिकल खेनबा थमदना सेक्शन पांथोहब तंगाई फदे मसी ओना तैनबदा वोट बैंक पॉलिटिक्स तौबा अमसुंग शक्ति पाइरिबसिंगी येंदुना एसआईआर तौखिबा तारबदी रिव्यू असे तौबगी कानबा लैरोय हाइना सगोलबन एसी की हानगी एमएलए डॉक्टर केएस लोकेन फोंदोखरे संगोलबन एसी की कांग्रेस का पार्टी की दमक कथोक पम्मगा लोइना थबक तौरंबा अहल ओइदुना पोथारबसिंग हौजिक संगोलबन ब्लॉक कांग्रेस कमिटी एसबीसीसी न गिदमक थबक तौरिबसिंग पुन पमिनबा अमद अहल लमन असिबु इकाई खुमनबा उतपगी तौरम ग्रेजुएट डे हाइना एसबीसीसी न सिंदुना कांखुलोंग ngasi पांथोखरे थमबदा डॉक्टर केएस एस लोकेंद्रोन हाई मणिपुर सेक्शन तौद्रिंगै द एनआरसी हाना तौगदबनी हाइदुना मियाम डिमांड तौदुना लैरिंगै जेल असिदा एसआईआर अमा तौगनी हाइरिबसि मियाम असि पॉलिटिकल पार्टी सिंग निंगथिना इलेक्शन हौद्र तंगाई फदे वोट बैंक पॉलिटिक्स तौबसे शक्ति पाइरिबसिंग येंदुना करिगुंबा एसआईआर तौबिखिबा तारबदी रिव्यू असे तौबी कानबा अमत लैरोय मदुना हेना दुम मांगजबा ओइरकनी मरम अदुना इलेक्शन कमीशन ऑफिशियल सिंगदा बीएलओ सिंग निंगथिना ट्रेनिंग पीदना आजान मिरान नाइदना मतम चाना तसेंगना वोटर सिंग हापदुना मरम चाबा अरान वोटर सिंग लौथोनबा जेक्सिना होनबा चंगी केसीबीसी की प्रेसिडेंट गांगोम रणजीना प्रेसाइड तौखिबा ngasi की थोरमदा मणिपुर प्रदेश कांग्रेस कमिटी बीपी विद्यापति सेंजम वार्ड नंबर 9 की एक्स काउंसिलर कला नसुंगलुंग गामय अमसुंग कखुलोंग खुनगी अहल मुंगसिंगपौ कमैना गेस्ट ऑनर ओइना सरुक याकी थमदे संगोम कांग्रेस कमिटी की पाउमिसिंग विकाय कमनबा उतकी हौजिक मखा ताबा पाव पिजरी जेनिम्स की कॉन्ट्रैक्ट स्टाफ नर्सिंग रेगुलराइजेशन ताहनगदबनी जेनिम्स की कॉन्ट्रैक्ट स्टाफ सिंबु थांगदोना लैरिबा चाम 93 पोस्ट असिबु मेंसिनबगी महुत्ता खिजा थुमजा गाइदुन लैरिबदु तौबिगनु अतु मतम रेगुलाइजेशन ताहनगदबनी हाइना केसीबी ताइबंगांबा ग्रुप की कम्युनिटी सेक्रेटरी सलाइंगा मिटेगी सिरोमन हाइरी सिरोसिन हाइ मतम लोरबा नर्सिंग सुपरिटेंडेंट की हौरगा अतोप स्टाफ की पोथाहनबगी महुत्ता नेपोलिज्म की मथंग एक्सटेंशन तौबगी थम्बिरिबसिंग अचु खुदक लेकोदबनी स्टाफ नर्स चनी कुंट्रा की फाइल प्रोसेसिंग अथुबद लोसिंगदबनी मतम कुइना वाजरब जेनिम्स कॉन्ट्रैक्ट स्टाफ नर्स अनि कुंट्राना मरुब थौदांग लौदुना चेचांग लीब लीडरसिंग फुल ऑपरेशन पिमिनदुना ट्रांसपेरेंसी लाइन मतवैना पसिनमिनदुना मतम कुइना वाना रेगुलाइजेशन ताना होनमिनरिबसिंग यूनिटी लाइन थबक तौबियु हाइरी रेगुलाइजेशन प्रोसेस तौना होनरिबसिंग मी खरगी वा तारगा प्रोजेक्ट असिबु तिंथनब चैरा हंचाक ngachak छारिब खुदिम मसादा तौइब थबक अदु फत्ते हाइन लेपचगदबनी हाइना उपम थमदुना होइनिंग गुमफम मला देवी सापम बेबीजिना टेक्चम मंदाकिनी मोरांगतेम सुनीता टेबाजम किसन अमसुंग मोनिका कबुइनीबु नुमी हुमनी फावि मनोंदा पार्टी असिदा वखन तामिननबगी मतमसु पिरकली इरांग थोंगनबा लेंगांगना थवोइना फाखिबसिंग फंगनबा हटनदब्रा फाजिंदुना थमलिबा
ꯀꯣꯟꯁꯥꯈꯣꯜꯒꯤ ꯅꯥꯒꯥ ꯀꯥꯡꯂꯨꯞꯀꯤ ꯃꯤꯆꯝ 6ꯀꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯝꯂꯕꯗꯤ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯀꯅꯤ꯫ ꯃꯁꯤ ꯊꯣꯛꯍꯟꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯐꯥꯈꯤꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯀꯝ ꯖꯤꯂꯤꯡ ꯌꯥꯎꯅ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯣꯟ ꯄꯥꯎꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯕꯣꯟ ꯄꯥꯎꯃꯩꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 18ꯗ ꯀꯣꯂꯦꯟ ꯑꯃꯁꯨꯡ ꯀꯣꯟꯖꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯔꯆ ꯂꯤꯗꯔ 3 ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯆꯝ 5ꯔꯣꯝꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛ ꯖꯨꯀꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗ ꯑꯃ ꯐꯪꯅꯕ ꯇꯥꯟꯕꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯆꯝꯗ ꯈꯨꯠ ꯊꯥꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯐꯪꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯗꯨ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕꯤꯌꯨ꯫ ꯑꯃꯔꯣꯝꯗ ꯐꯥꯖꯤꯟꯈꯤꯕ ꯅꯥꯒꯥꯒꯤ ꯃꯤꯆꯝ 3ꯀ ꯁꯦꯅꯥꯄꯇꯤꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯨꯅ ꯑꯁꯤꯃꯗꯤ ꯃꯤꯌꯥꯝꯗ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯁꯨꯡ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯍꯜꯂꯦ꯫ ꯃꯁꯤꯗ ꯑꯃꯨꯛ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡꯁꯨ ꯀꯟꯅꯕ ꯍꯣꯠꯅꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯆꯧꯕ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯥꯏꯕꯣꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯏꯁꯨ ꯌꯥꯎꯍꯟꯁꯤ꯫ ꯂꯥꯏꯁꯨ ꯌꯥꯎꯗꯅ ꯂꯥꯏꯔꯤꯛ ꯍꯩꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤ ꯆꯥꯎꯈꯠꯄ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯅꯤꯁꯤ ꯄꯨꯟꯅ ꯆꯠꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝꯁꯤꯒꯤ ꯆꯥꯎꯈꯠꯄ ꯏꯪ-ꯇꯞꯄ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁꯠ ꯗꯥꯛꯇꯔ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯃꯥ ꯍꯤꯌꯥꯡꯊꯦꯛ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜꯂꯨ ꯅꯣꯡꯃꯥꯏꯈꯣꯡꯅ ꯁꯦꯝꯖꯤꯟꯗꯨꯅ ꯅꯣꯡꯃꯥꯏꯈꯣꯡ ꯃꯈꯥ ꯂꯩꯀꯥꯏ ꯍꯤꯌꯥꯡꯊꯦꯛ ꯂꯥꯏꯔꯦꯝꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯗ ꯀꯃꯔꯁ ꯁ꯭ꯇꯔꯤꯝꯗ 4ꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕꯤ ꯁꯂꯥꯝ ꯁꯅꯥꯌꯥꯏ ꯗꯦꯕꯤ ꯑꯃꯗꯤ ꯑꯥꯔꯠꯁ ꯁ꯭ꯇꯔꯤꯝ 7ꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯁꯤꯀ꯭ꯌꯨꯇꯣꯟꯁ ꯃꯉꯥꯡ ꯑꯃꯗꯤ ꯅꯣꯡꯃꯥꯏꯈꯣꯡ ꯈꯨꯟꯖꯥꯒꯤ ꯃꯅꯨꯡꯗ ꯄꯣꯠꯁꯦꯝ ꯈꯣꯠꯁꯦꯝ ꯑꯃꯗꯤ ꯕꯤ.ꯁꯤ.ꯑꯦꯁ.ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ 2015-2016 ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏ 52 ꯄꯣꯖꯤꯁꯟ ꯍꯣꯜꯗꯔ 2 ꯌꯥꯎꯅ ꯄꯨꯟꯅ ꯃꯍꯩꯔꯣꯏ 34ꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯣꯃꯦꯟꯇꯣ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯥꯏꯇꯦꯗ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯤꯕꯤ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯙꯅꯕꯤ ꯂꯥꯏꯁ꯭ꯔꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯁꯨ ꯌꯥꯎꯍꯧꯗꯕꯗꯒꯤ ꯑꯆꯧ ꯑꯁꯥꯡ ꯀꯝꯄꯤꯇꯤꯇꯤꯚ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯝꯗꯝꯁꯤꯒꯤ ꯈꯨꯟꯅꯥꯏꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯂꯝꯗꯝꯁꯤꯕꯨ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯃꯤꯌꯥꯝꯒ ꯂꯣꯏꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯑꯆꯧꯕ ꯑꯣꯏꯔꯛꯅꯕ ꯃꯇꯝꯗ ꯌꯨꯝꯖꯥꯎ ꯍꯨꯏꯖꯥꯎ ꯂꯣꯏꯕ, ꯀꯥꯔꯗ ꯑꯃꯨꯕ ꯃꯤꯡꯁꯦꯜ ꯍꯥꯞꯇꯨꯅ ꯃꯤꯌꯥꯝꯅ ꯂꯥꯝꯅꯔꯛꯄ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯍꯩꯔꯨꯕꯒꯤ ꯃꯥꯏ ꯄꯥꯛꯂꯨꯕꯒꯤ ꯀꯥꯟꯅꯐꯝ ꯂꯩꯔꯛꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯔꯒꯁꯨ ꯂꯥꯏꯁꯨ ꯍꯩꯕ ꯑꯁꯤ ꯆꯠꯃꯤꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ꯫ ꯍꯥꯏꯗꯨꯅ ꯉꯁꯤ ꯍꯧꯔꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯂꯥꯏꯁꯨ ꯑꯁꯤꯕꯨ ꯂꯥꯟꯅ ꯇꯉꯥꯏꯐꯗꯦ ꯍꯥꯏꯕꯗꯤ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯑꯔꯣꯡ ꯅꯣꯡꯃꯥꯏꯊꯣꯡ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯆꯦꯌꯔꯄꯔꯁꯟ ꯅꯤꯡꯊꯧꯖꯝ ꯔꯥꯖꯦꯟ ꯀꯨꯃꯥꯔ, ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯂꯥꯃꯪꯒꯤ, ꯑꯔꯣꯡ ꯅꯣꯡꯃꯥꯏꯖꯤꯡ ꯖꯤ.ꯄꯤ.ꯒꯤ ꯀꯤꯌꯔꯇꯦꯀꯔ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫